Ngasi ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯌꯦꯡꯒꯗꯧꯔꯤꯕꯁꯤ Number 1. Mutual fund karigi invest tawani. Mutual fund karino. Types of mutual fund. Mutual fund gi kanaba karamba broker sijanagani. Number 1. Why mutual fund? Mutual fund karigi invest tawani. Nahakna thagi fanglakpa income adudagi paisa khradi save tawga thami natra. Save tawgi mongsi nahaki bank account save tawba ama natragana upu manungda oiramba yai. Karigumba nahakna asumna tawragadi nahakna save tawriba paisa adugi value si hantharibani. Maramdi karigi. Ngasigi lupa kuntrana laiba panglamba potchai adu matam kharagi matungdadi lupa kuntrana laigi haiba pangla oidoini. Asumna matamgi matung ina potchai gi mamal hingalakliba asibu aikoina inflation hainasu khangnari. Nahakna upu manungda matam kuina paisa thamjinduna thamagadi kari oirakani yengsi. Example oina nahakna lakh ama chahi ama upu manungda thamjillaga thammi haina khalasi. Inflation rate na 6% ni haina lowersi. Inflation rate haibadi kayam yamna potchagi mamal hengalakliba haibagi changduni. Adu oiragadi chahi amagi matungda 6% of 1 lakh haibadi 6,000 ni. Hainingli rupees 1 lakh and 6,000 nangonda laifam thokpa neba. Thamjiliba lakh amadugi value du hantahalogi hai taragadi. Adubu upu manungda thamjilabanina interest laktrabanina lakh amadubudi lengdana laijaragasu magi value di hantharapi haibasi uba phangbiramlagani. Saving account thamagadi kari oirakani amuk yengasi. Bank ayambana 4% per annum gi mayada interest pibasi thengnai. Aduna saving account tagi angiba interest say 4% ni haina khalasi. Inflation rate na 6% ni haina khalasi. Adu oiragadi nahakna lupa lakh ama saving account ta chahi ama thamjinba taragadi. Chahi amagi matungda nangonda leifam thokpa say rupees 1 lakh and 6,000 ni. Adubu rupees 1 lakh and 4,000 khak lairani. Adu oiragadi rupees 2,000 mangjare haibaga manare. Aduga fixed deposit ki interest rate su 6% per annum maya alaida laibana aikoida ikan kanabadi oidri. Mutual fund dagi phangadariba interest rate asi afaba mutual fund oiragadi average da 10% per annum phangba yai. Maram adunani mayamna mutual fund da invest tawnaribasi. Number 2. Mutual fund karino. Mutual fund asi special type ki investment amani masida nahakna asset management company amada paisa pigani aduga company aduna nahaki paisa adu tongan ba mafam singda invest tawigani. Hariba company sing asina investment ki specialist natragana expert singbu hire tawduna nahaki paisa adu invest tawhanbana. Nahaki paisa adu mangba yabagi changdi yamna nemi adubu risk di adum khara laigani. Risk khara lawadi adum tamba tabani. Tongan ba mafam singda invest tawkiba adudagi lakpat total return adudagi 1 to 2% khak asset company aduna makoigi profit oina lahoraga atai paisa loinabak nangonda pirakani. Asset management company hangba bank natragana company khargi maming pallabada HDFC, ICICI, Tata asina singba asini. Number 3. Types of mutual fund. Mutual fund gi makaldi mayam laikre adubu maruiba khara pallabada equity mutual fund, debt mutual fund, hybrid mutual fund. Equity mutual fund. Equity hairagadi stock market haibadi stock ta invest tawani. Equity mutual fund gi subtypes khara pallabada large cap equity fund, mid cap equity fund, small cap equity fund, multi cap equity fund. Company achawada invest tawragana large cap equity fund, machada
ꯇꯧꯔꯒꯅ small cap equity fund, mayai oibada tauragana mid cap equity fund ni. Table asida yengbiu. Large cap T risk nemgani aduga return su nemgani. Mid cap T risk wangani aduga return su wangani. Small cap T risk yamna wangani aduga return su yamna wangani. Multi cap equity fund. Large, mid, and small companies singda kara invest tawani. Number 2, debt mutual fund. Debt instrument haibadi bonds, debentures, certificates of deposits da invest tawani. Number 3, hybrid mutual fund. Masidi equity mutual fund ga debt mutual fund ga punsinbani. Number 4, mutual fund gi kanaba. Risk nemi maramdi tungan ba mafumda invest tawbana. Ama swarbasu amana fugalakani. Tawutabu nahakna karamba makalgi mutual fund da invest tawi haibagi makhadi poli. Specialist natraga expert na invest tawigadoini. Pesa kara SIP tawasu yagani. Natragana lump sum oina amount kara invest tawasu yagani. Number 5, karamba broker sizinagani. Broker di mayam laikre adubu nahakna pamlabadi Zerodha natragana groww sizinaba yai. Groww FC sizinaba nungai. Groww app na afaba mutual fund khangatlaga star galoinana thambibasina investor singda henna. Example oina parak parik Flexi cap fund si yengsi. Akoina sida u fangibasi chahi amagi ABI, chahi ahumgi ABI, chahi mangagi ABI, magi interest rate return dugi graph ni silerise ko. Aduna sida kara nemtarak pudi ubu fangi adubu akoina overall yengkanda sumaina sum increment lakpasi ubu fangi. Chahi humda mana return laibasi 31.49% ni. Na sumaina cara promotion yengbayai. Adagi groww app kiam nungaribasi sidida company adugi haibadi fund adugi rating je pida thangmaneba 5 star 4 star na ko adana 5 star piragadi adum phai haineba ko adana sidida fund size su u phangani fund size ki matengna company do masara apikpra haibadu khangba ngamgadoribani aduga return calculator returns and rankings peer comparison holdings na chingbusu uba phangani. Return calculator say sizinaduna ikoina monthly SIP gi estimate amount natragana one time gi say khirgi matungda magi estimate oiba return do kyam lakadagi habada akoina calculate tawbi ai estimate ni oigani habana te orakpa ai habagi wani. So after 1 year kari orakani, after 3 years, after 5 years hotpa yagani. Aduna nahakna one time oina 20,000 invest tawbu targadi after 1 year da legidriba say 32,798. Sumaina estimate oiba amount to akuna calculate tawba yai. Mathangda peer comparison maga manaba atopa company singa changdamnabadu sidaida akuna u fangani habadi PGM India, UTI Flexi Cap, DSP Flexi Cap, Access Flexi Cap hariba singsiga hariba fund aduga changdamnabado akuna sidaida u fangani aduga hariba fund aduna karai da investor ribage haibas akuna sidaida u fangani aduga fund adugi kanaba haibadi magi positive side pros so kana sidaida u fangani aduga magi negative side haibadi magi cons so kana sidaida u fangani
ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯒ꯭ꯔꯣꯒꯤ ꯌꯥꯝꯅ ꯐꯖꯕ ꯐꯤꯆꯔꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯃ꯭ꯌꯨꯆꯨꯋꯦꯜ ꯐꯟꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯏ